ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯊꯋꯥꯏ ꯆꯥꯕ ꯑꯉꯥꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯁꯥꯟꯅꯕ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯅ ꯃꯍꯥꯛꯅ ꯁꯥꯟꯅꯕꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯄꯤꯕ ꯆꯥꯛꯊꯥꯛ ꯄꯤꯔꯣ ꯍꯥꯏꯔꯛꯂꯕꯗ ꯆꯥꯛꯊꯥꯛ ꯑꯗꯨ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯂꯧꯕ ꯆꯠꯅꯔꯤꯉꯩ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯏꯃꯨ ꯑꯍꯨം ꯑꯗꯨ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯏꯅ ꯁꯥꯗꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯗꯨꯅ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯣ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯥꯎꯗꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯤꯌꯣꯝꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯍꯥꯛꯁꯨ ꯇꯨꯝꯊꯕ ꯃꯄꯥ ꯊꯣꯛꯄꯅ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯌꯥꯝꯅ ꯆꯤꯛ ꯅꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯈꯣꯡꯁꯤ ꯏ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯔꯤ꯫ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯆꯩ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯃꯠꯇ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯪꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯅ ꯑꯁꯣꯛꯄ ꯑꯗꯣ ꯐꯤ ꯑꯅꯧꯕ ꯑꯃꯨꯛ ꯌꯦꯠꯇꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯇꯥꯝꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯥꯗꯣꯏꯗꯣ ꯀꯔꯤꯅꯣ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯄꯣꯏꯔꯩꯅ ꯍꯩ ꯊꯥꯗꯣꯏ ꯀꯩꯗꯧꯔꯦ ꯍꯥ ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯀꯔꯤ ꯎꯔꯒꯦꯕ ꯅꯪꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯗꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯣꯏꯔꯩꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯅꯤꯡꯂꯣꯝꯗ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯟꯁꯥꯔꯒ ꯆꯠꯈꯤꯌꯦ ꯑꯗꯨ ꯎꯕꯗꯨꯗ ꯈꯪꯗꯅ ꯂꯥꯎꯕꯅꯤꯗ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯗꯣ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯔꯛ ꯑꯗꯨꯗꯁꯨ ꯃꯊꯛ ꯃꯈꯥ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ꯫ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯅ ꯍꯩ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯏꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯜꯂꯛꯏ꯫ ꯇꯧꯔꯤꯕ ꯑꯗꯣ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯤ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯗꯨꯃꯛ ꯐꯥꯎꯔꯕꯅꯤ꯫ ꯁꯣꯏꯗ꯭ꯔꯦꯗꯅ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯁꯤꯌꯨꯝꯅꯨꯡꯗ ꯁꯣꯏꯗꯅ ꯆꯪꯂꯝꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯏꯇꯥꯎ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯆꯥꯛꯊꯥꯛ ꯍꯨꯟꯕ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯦ꯫ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯁꯥꯗꯣꯡꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎꯅ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯣ ꯆꯤꯡꯊꯣꯛꯅꯅꯕ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯒꯗꯕꯅꯤ꯫ ꯏꯇꯥꯎ ꯑꯩꯅ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯦꯗꯣ꯫ ꯑꯩ ꯍꯥꯏꯒꯦꯁꯤ ꯏꯇꯥꯎ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯨ ꯑꯣꯏꯅ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯑꯗꯨꯃꯛ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯏꯇꯥꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤ ꯃꯀꯣꯛ पायदुना ngahaktai khalli aduga kariyone hairisibu itaw handak phanggadoriba nasu asidi ahanba nasuni mataw karamna thabak adubu aina pangthokadoribano itaw masi tawdruba yadraba thabak amani maramaduna athuba matamda aina hariba thabak ase pangthokadabani asomna hairaga amaiba telan paibana amaiba gauramani da lairik ama piri aduga lairik asida loinamak jawrabani haiduna amaiba gauramani da hairi matamda amaiba gauramani na lairik aduda munna yengi aduga fare fare itaw adudi aisu yumda mu hallage
ngasisu ngarang ge dugumna tawgadra haibadu hanglugi haiduna duk laklibani hairamlaga mahak mayum lomda chatkhrei amaiba telan paibado matha yamna sarami aduga handak phangjagaduriba mahaki ahanba masu asisu mahana maram oiraga manghallagani khallubada mahak yamna nungai jaramdi nakal amaromdana amaiba telan paiba amadi amaiba gauramani sanariba wari adu makhoigi machanupa poireina tahori wafam adu tabada poireina kari aigi ahanba phangjagaduribi sa asibu manghallagani haiba phai khangani asomna khanduna mahak mapage manakta changi aduga baba na tobiri siu kaino handak aigi phangjagaduribi sa asibu manghanna wari sanabado ai loinamak tahorabani namau nupi asna taraga kari khandurige tobini ko paba adumna hairapada amaiba telan paiba khumbam khangdi macanu pada ngaihak munna yengduna lei aduga ibungo andak akhoi gi phangjagaduribi isu ase afaba oirodaurini mahanga taibang pharoklabadi imung ase awana tagadori adugi adu haibani adumna hairaklabasu poirei yaba koba leitrei mahaki macha ado sokpa yaroi madugi afafata daita punamak aina pujage aduna macha dodi manghanbiganu haiduna mapada kaptuna haijarakli masidiki upai leitraba amaiba telan paiba mahaki matao gauramani du kauruso haiduna machanupada hairi adudagidi machanupana gauramani bu kauduna wafam punamak hainakhri adumna tawduna matamdi asumasum haukhri hawjikti yum aduda ngahan makhai ka maratapa mawung kaya ma tawba haurakhi yum adugi yena kha yengunda angang singna sanabagi makhol taba amadi numidangda mapalipal thokpada makhoina angang masagi sawung saban manba musin muba karino khangtaba huinau masadauna tawba khara koichen chenba ubna jingba kaya tawrakhi matamaduda amaiba telan paibagi machanupana khangli mahaki mapana lai sanabadagi thabaksinga se tawribani haiduna mapada yamna saurami maramaduna mapada maran thanamba nuksibado nomugi mangsilakli thoina yengsilaktri adumna matamdi asum haukibana haujikti poiregi nupi thadoisu makum matha sujillaktuna machanupa ahumgi mama oirari amukta pulap machanupa ahum phangjabadu poirei amadi thadoido yamna haraujekhi amadi amaiba telan paibagi loinabi sakhisu yamna harauki adumna harau nungaina matam khara leiri nongmagi numitni yumaduda kanasu laiti yumaduda leiriba haibabu thadoi amadi machanupa ahum aduga leiminari matam aduda thadoina chak thongduna leiringai yum aduda kanagumba khara laktuna leibagi sahum phanglakhi matam aduda thadoina kana lakpa janone haiduna chachangdagi thoroklaga yum aduda koyeng jingi adubu kana amata udi masidagi thadoina wakhalna oiramale khanduna chak ado asum thongi adumna thonglingaida mahaki machanupa ahum adugi maraktagi amana yamna hauna kablai adumna machanupa aduna kablakpa aduda mahak chakhumdagi parapar thoroklaga machanupa ahumna lehuriba ka aduda changsilai matam adudi machanupa ahum ado yaman nungaina tumduna lerami madu ubda thadoina karinune haujikta angang kapkhibadaine asumna khallaga koibaduda koyeng jingi mahana koyeng jingnagi matamaduda mahaki tunglomda hiptuna leiriba angang ahum ado haugatuna famlaga mangonda munna yengtuna leibagi sahumama phanglai maduda thadoina tungda sat aithokuna yengi adubu matamaduda dadi machanupa ahum ado ningaidana tumduna dumak leirami adubu hena ngaklibadi ngasai thadoira ubdadi machanupa khwai matai thangpa aduti phayup suptuna lehopani adubu haujikti masa kharati phayup supamdrei matam aduda thadoina changsillaktuna phayup ado sembiri aduga mahakna munna nungsina yengnamlaga chakhumnimda adumak lai mahanga chakhumda tana khalli karino handak akhoigi imung asna taruklibasibo lai tingi sauga leba jala asomna khanna mahak chakhumlomda lakpana haujikti chakhum jori matam aduda mahak chakhum adu changlakpada yamna ngakpa ma thingnari madudi ngasai mahakna injang soduna thamlamba thang suri ada uyanda yungsinduna leirami madu upata thadoi khakpret khangi aduga kainuda ibo uyan manungsida ibo sori se hapsilama brane asomna khallaga mahak parpap changchalli aduga uyan aduda yungsalliba lawthoklaga thammi masigi matung mahak chak thongba do makha chathaki
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯃꯥꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯣꯏꯔꯩꯅꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯑꯩꯈꯣꯏꯅꯦ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯄꯥꯕꯨꯡꯁꯨ ꯑꯃꯥꯏꯕꯅꯤ ꯃꯉꯣꯟꯗ ꯌꯦꯡꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯣꯏ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯥꯅ ꯇꯧꯍꯟꯕ ꯈꯪꯄꯣꯟꯇꯦ ꯃꯁꯤꯒꯤ ꯑꯍꯟꯁꯦ ꯐꯔꯣꯏꯗꯧꯔꯤ ꯑꯩ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯗꯕ ꯁꯨꯃꯛ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯄꯣꯏꯔꯩ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯣ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯊꯥꯗꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯐꯝꯂꯒ ꯃꯉꯣꯟꯗ ꯆꯤꯡꯅꯈꯤꯕꯅꯆꯤꯡꯕ ꯑꯀꯤꯕ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ ꯐꯪꯈ꯭ꯔꯕꯅꯤ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯁꯤꯗꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯁꯣꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯆꯠꯇꯨꯅ ꯁꯥꯟꯅꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯁꯨ ꯑꯍꯨꯝ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯩ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯨꯝ ꯂꯥꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯃꯍꯥꯛꯅ ꯎꯔꯛꯏ ꯃꯃꯤ ꯑꯗꯣ ꯊꯤꯛ ꯌꯥꯝꯅ ꯅꯦꯝꯃꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯃꯤꯅꯤ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯅꯥꯅꯣ ꯑꯩꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯣꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯧꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯗ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯏ ꯑꯗꯨꯝꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯕ ꯑꯉꯥꯡ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯗ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯁꯥ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯔꯪ ꯆꯠꯂꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯅꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯦꯟꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯅ ꯈꯜꯂꯤ ꯏꯁ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯊꯤꯔꯛꯀꯗꯧꯔꯤꯗ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯁꯨꯝꯗꯨꯅ ꯊꯝꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯧꯒꯠꯇꯨꯅ ꯁꯥꯟꯅꯔꯤꯕꯅꯤꯅꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯥꯏꯔꯛꯀꯗꯧꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕ ꯍꯤꯞꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯦꯟ ꯆꯣꯡꯗꯨꯅ ꯅꯣꯛꯇꯨꯅ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯁꯨ ꯏꯃꯥ ꯍꯥꯟꯅ ꯆꯥꯁꯤꯔꯥ ꯏꯄꯥ ꯍꯥꯟꯅ ꯆꯥꯁꯤꯔꯥ ꯕꯨꯕꯣꯛ ꯍꯥꯟꯅ ꯆꯥꯁꯤꯔꯥ ꯏꯄꯨ ꯍꯥꯟꯅ ꯆꯥꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯗꯤ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯂꯛꯂꯤ ꯑꯗꯨꯝꯅ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯅꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯗꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯂꯤ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯗꯣ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯊꯣꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯕꯨ ꯀꯌా ꯑꯃꯅ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯅ ꯏꯁ ꯀꯔꯝꯅꯣ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯁꯤꯅ ꯀꯧꯕꯗꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯏꯃꯨꯁꯤꯡꯅ ꯄꯤꯛ ꯆꯣꯜꯂꯗꯅ ꯐꯩ ꯑꯩ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯥꯡꯅ ꯆꯠꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯈꯤ ꯃꯈꯣꯏꯁꯨ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯟ ꯄꯥꯏꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯆꯥꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯍꯨꯝꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯖꯥꯏꯁꯤꯡ ꯑꯗꯨꯗ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯧꯒꯠꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯈꯤ, ꯃꯗꯨꯗꯤ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯂꯩꯕꯥꯛ ꯌꯥꯝꯅ ꯄꯛꯑꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣꯅꯦ, ꯊꯥ 4-5ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯈꯣꯡꯗ ꯂꯩꯕꯥꯛ ꯄꯛꯏꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯣꯏꯔꯩꯕꯨ ꯍꯧꯗꯣꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤ ꯀꯥꯏꯗ ꯄꯨꯔꯨꯕꯒꯦ? ꯌꯦꯡꯉꯨ, ꯃꯈꯣꯡꯁꯦ ꯂꯩꯕꯥꯛ ꯉꯥꯛꯇ ꯄꯛꯑꯦ ꯍꯥꯏꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤ, ꯀꯗꯥꯏꯗꯒꯤ ꯄꯨꯗꯧꯔꯤꯕꯅꯣ ꯑꯉꯥꯡꯁꯤꯕꯣ? ꯔꯥ ꯆꯠꯄ ꯍꯥꯏꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯀꯟꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯗꯤ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯉꯁꯥꯏꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯃꯌꯥ ꯑꯗꯣ ꯍꯤꯒꯠꯇꯨꯅ ꯅꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯣꯛꯄꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯁꯨ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯣꯏꯔꯩꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯒꯝ ꯂꯥꯎꯅ ꯉꯥꯁꯜꯂꯛꯏ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯀꯔꯤꯅꯣꯅꯦꯍꯦ? ꯀꯩꯅꯣ, ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯣꯡꯁꯤ ꯑꯩꯈꯣꯏꯅ ꯊꯤꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯁꯟꯗꯕꯅꯤ, ꯉꯁꯤꯗꯤ ꯃꯁꯥ ꯃꯇꯣꯝꯇꯒ ꯉꯥꯁꯜꯂꯛꯏꯅꯦ꯫ ꯌꯨꯝꯁꯤ ꯂꯩꯕ ꯍꯩꯅꯔꯣꯏꯗꯧꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯕꯗꯨ ꯈꯣꯡꯗ ꯂꯩꯕꯥꯛ ꯄꯛꯄꯗꯒꯤ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯁꯦ ꯂꯧꯁꯤꯡ ꯌꯥꯝꯅ ꯆꯥꯎꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯆꯦꯛꯁꯤꯟꯗꯣꯏꯅꯣ? ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯅꯪꯗꯤ ꯀꯔꯤ ꯇꯧꯗꯣꯏꯕ? ꯃꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ, ꯍꯣꯔꯦꯟ ꯏꯕꯣꯛꯁꯦ ꯑꯩ ꯀꯤꯍꯟꯒꯦ ꯌꯦꯡꯉꯨ, ꯃꯥꯅ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯍꯣꯏꯅꯦ, ꯍꯅꯨꯕꯤꯅ ꯀꯤꯕꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯌꯦꯡꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯄ ꯂꯥꯛꯏꯕ ꯊꯥꯗꯣꯏꯅ ꯂꯣꯟꯅ ꯇꯥꯍꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯁꯤꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯣ? ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯈꯣꯜꯁꯨ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯍꯤꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯤꯞꯂꯤꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄꯣꯏꯔꯩꯁꯨ ꯀꯟꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯑꯩꯅ ꯀꯥꯁꯤ ꯋꯥꯏꯁꯤꯠꯀꯦꯗꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯨꯔꯨꯝ ꯀꯅꯥꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯏ, ꯑꯗꯨꯒ ꯑꯩꯅ ꯆꯪꯂꯛꯄꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯗꯤ ꯃꯈꯣꯏ ꯕꯕꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯣꯏ ꯅꯤꯡꯉꯤ꯫ ꯌꯥꯔꯦꯁꯦ, ꯂꯣꯏꯁꯤꯜꯂꯣ, ꯊꯣꯛꯑꯣ ꯑꯗꯨꯒ ꯑꯩꯁꯨ ꯊꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯏꯗꯣ ꯃꯄꯥꯟꯗ ꯄꯔꯞ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯌꯥꯈꯪꯂꯣꯝꯗ ꯄꯔꯞ ꯂꯥꯛꯏ꯫ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯀꯔꯤꯅꯣ ꯀꯣꯏꯆꯤꯡꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯀꯥ ꯃꯅꯨꯡꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯔꯒ ꯑꯩ ꯆꯤꯡꯉꯒ ꯐꯒꯗ꯭ꯔꯣ? ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯈꯣꯏꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯩ ꯌꯥꯝꯅ ꯆꯤꯡꯂꯤꯀꯣ, ꯑꯗꯨꯅ ꯑꯩ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕꯁꯨ ꯌꯥꯝꯅ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ, ꯌꯥꯔꯤꯕ ꯃꯈꯩ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯒꯅꯨ꯫ ꯑꯩ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯨꯒꯦꯀꯣ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯇꯗꯅ ꯀꯥꯏꯗ ꯂꯩꯌꯣ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ, ꯌꯥꯝꯅ ꯄꯪꯁꯤꯜꯂꯛꯀꯅꯨꯀꯣ, ꯑꯗꯨꯒ ꯏꯃꯥꯗꯨꯁꯨ ꯅꯪꯅ ꯈꯔ ꯁꯦꯟꯅꯧ꯫ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯊꯋꯥꯏ ꯆꯥꯕ ꯑꯉꯥꯡ ꯑꯣꯏꯗꯣꯔꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯔꯩ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯖꯔꯤ꯫ ꯑꯗꯨꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯇꯦꯂꯦꯟ ꯄꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯨꯕꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯈꯣꯡ ꯁꯣꯛꯄꯗꯒꯤ ꯂꯥꯏ ꯑꯍꯨꯝ ꯑꯗꯨ ꯁꯥꯟꯅꯍꯧꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯨ ꯑꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯣꯛꯂꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫
ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯑꯣꯖꯥ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯣꯖꯥꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯩ ꯇꯦꯂꯥꯟ ꯄꯥꯏꯕ ꯅꯪꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅ ꯂꯨꯔꯤꯅꯦꯍꯦ ꯍꯧꯖꯤꯛ ꯅꯪꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯅꯤꯈꯛ ꯂꯩꯔꯤ ꯂꯝꯕꯤ ꯑꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤꯅꯦꯍꯦ ꯑꯣꯖꯥ ꯀꯔꯝꯕ ꯂꯝꯕꯤ ꯑꯣꯏꯔꯕꯅꯣ ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯇꯦꯂꯥꯟ ꯄꯥꯏꯕ ꯂꯝꯕꯤ ꯑꯅꯤꯃꯛ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯇꯧꯒꯗꯕꯨ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤꯕꯅꯤ ꯑꯣꯖꯥ ꯑꯩꯕꯨ ꯂꯥꯛꯇꯛꯅꯍꯟꯕꯤꯔꯒꯅꯨ ꯂꯝꯕꯤ ꯑꯅꯤꯗꯨ ꯍꯥꯏꯕꯤꯔꯣ ꯇꯥꯔꯣ ꯑꯍꯥꯟꯕꯗ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯤꯡꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯧ ꯑꯃꯗꯤ ꯅꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯂꯣꯏꯅꯕꯤ ꯁꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯃꯤ ꯁꯥꯝꯈꯤꯕ ꯀꯔꯝꯕꯅ ꯐꯩ ꯈꯜꯂꯨ ꯑꯣꯖꯥ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯁꯨ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯅꯁꯨ ꯑꯍꯨꯝ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯦꯛ ꯁꯤꯕꯒ ꯃꯊꯪꯒꯤ ꯅꯁꯨꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯆꯪꯈꯣꯟꯕ ꯅꯁꯨ ꯑꯣꯏꯅ ꯄꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯁꯨ ꯑꯗꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯠꯊꯣꯛꯂꯒ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕꯗꯣ ꯄꯥꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯕꯗꯨꯗ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯠꯊꯣꯛꯂꯒ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯊꯕꯛ ꯑꯁꯤ ꯀꯩꯗꯧꯉꯩ ꯇꯧꯕ ꯌꯥꯒꯅꯤ ꯇꯦꯂꯥꯟ ꯄꯥꯏꯕ ꯊꯤꯟꯊꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯣꯠ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯕꯗꯤ ꯐꯔꯕꯅꯤꯅꯦ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯕꯤꯔꯣ ꯑꯩ ꯉꯁꯤ ꯑꯍꯤꯡ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯕꯁꯨ ꯊꯥꯔꯒꯦ ꯌꯥꯗ꯭ꯔꯤ ꯑꯍꯥꯟꯕꯗ ꯅꯁꯨꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯥꯠꯀꯗꯕꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯄꯨꯁꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯅꯝꯗꯨꯅ ꯍꯥꯠꯈꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯍꯥꯠꯂꯨꯕꯒꯤ ꯄꯥꯞꯅ ꯃꯈꯣꯏ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤꯁꯨ ꯄꯥꯞ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯁꯤꯕ ꯌꯥꯗꯦ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯍꯨꯝꯃꯛ ꯑꯩꯅ ꯌꯥꯏꯕꯤ ꯂꯧꯔꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯐꯥꯔꯛꯄꯗ ꯅꯪꯕꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯔꯣꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨꯀꯣ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯪ ꯅꯃꯧꯒꯤ ꯅꯁꯨ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕ ꯇꯧꯐꯝ ꯈꯪꯗ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯗꯣ ꯍꯤꯡꯈꯣꯜꯗ ꯑꯂꯨ ꯇꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕ ꯂꯥꯛꯄ ꯑꯗꯨꯗ ꯒꯧꯔꯃꯅꯤꯅ ꯏꯇꯥꯎ ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯁꯨꯝ ꯂꯥꯛꯄꯤꯔꯣ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯒꯤ ꯇꯦꯂꯥꯟ ꯄꯥꯏꯕ ꯃꯪꯗꯨꯅ ꯃꯇꯥꯎ ꯒꯧꯔꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯂꯨ ꯇꯥꯟꯕꯒꯤ ꯇꯧꯈꯥꯏꯈꯤꯕꯒꯤ ꯂꯩꯕꯥꯛ ꯍꯣꯝ ꯂꯥꯎꯕ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯗꯨꯗ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯃꯥꯟꯅꯕ ꯒꯧꯔꯃꯅꯤꯅ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯐꯩꯖꯣꯝꯗ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦꯅꯦ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯒꯦ ꯍꯧꯒꯠꯂꯨꯁꯤ ꯏꯇꯥꯎ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯔꯅꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯤꯕꯁꯦ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯑꯩ ꯏꯇꯥꯎꯗ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯇꯥꯎꯅ ꯄꯤꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯤ ꯂꯩꯋꯥꯁꯤꯡꯗꯨ ꯑꯩ ꯆꯤꯟꯐꯥ ꯄꯨꯔꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯇꯥꯎ ꯍꯣꯠꯅꯔꯨꯔꯅꯨ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯇꯥꯎ ꯉꯁꯤꯗꯒꯤꯅ ꯑꯩ ꯍꯞꯇꯥ ꯑꯃ ꯐꯥꯔꯛꯄꯗ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯔꯒꯅꯤ ꯏꯇꯥꯎ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯑꯩꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯏꯇꯥꯎꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯛꯎ ꯏꯇꯥꯎꯗꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯗꯕ ꯃꯇꯤꯛ ꯆꯥꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯔꯦꯗꯣ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕ ꯑꯩꯗꯤ ꯍꯟꯗꯛ ꯍꯞꯇꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅꯅꯕ
ꯏꯇꯥꯎꯅ ꯂꯩꯈꯥꯏ ꯇꯧꯕꯤꯔꯛꯎ ꯑꯩ ꯆꯠꯂꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯣ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯧꯔꯃꯅꯤꯅ ꯏꯇꯥꯎ ꯁꯦ ꯑꯂꯨꯁꯦ ꯈꯔ ꯄꯥꯏꯕꯤꯒꯣ ꯍꯣꯔꯦꯟ ꯊꯣꯡꯂꯒꯕꯨ ꯑꯣꯏꯔꯣ ꯏꯔꯣꯜꯂꯒꯕꯨ ꯑꯣꯏꯔꯣ ꯆꯥꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯂꯨ ꯈꯔ ꯌꯣꯝꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯌꯥꯔꯅꯤꯗ ꯏꯇꯥꯎ ꯌꯥꯔꯅꯤꯗ ꯏꯇꯥꯎ ꯑꯩꯅ ꯁꯨꯝ ꯄꯤꯖꯅꯤꯡꯗꯨꯅ ꯄꯤꯕꯅꯤ ꯂꯥꯛꯇꯨꯅ ꯄꯤꯔꯕꯁꯨ ꯉꯝꯗꯦ ꯏꯇꯥꯎꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯆꯔꯥ ꯑꯃ ꯑꯗꯨ ꯄꯥꯏꯈꯣ ꯀꯩꯗꯧꯔꯕꯒꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯂꯣꯝꯗ ꯆꯠꯈꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯃꯥꯏꯕ ꯒꯧꯔꯃꯅꯤꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯔꯤꯕꯅꯣ ꯀꯔꯤꯅꯣ ꯃꯌꯨꯝ ꯑꯃ ꯄꯣꯔꯛꯂꯤꯕꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯈꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯇꯝ ꯑꯗꯨꯗ ꯁꯈꯤꯅ ꯀꯩꯗꯧꯕꯤꯔꯕꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯥꯜꯂꯤ ꯁꯦ ꯏꯃꯨꯡ ꯆꯪꯂꯁꯤꯜꯂꯛꯑꯣ ꯃꯌꯨꯝꯗꯨꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯌꯨꯝꯂꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯃꯌꯨꯝ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯑꯂꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯒꯧꯔꯃꯅꯤꯅ ꯄꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯍꯥꯛꯀꯤ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ ꯃꯇꯧ ꯑꯗꯨꯗ ꯁꯈꯤꯅ ꯀꯩꯗꯧꯕꯤꯔꯕꯒꯦ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯔꯤꯕꯅꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦꯕ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯅ ꯃꯃꯥ ꯅꯪꯕꯨ ꯑꯩꯁꯤ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯈꯤꯅ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯖꯈꯤꯕ ꯅꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤꯌꯦ ꯑꯣ ꯑꯗꯨ ꯃꯃꯥ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤ ꯅꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯀꯞꯀꯗ꯭ꯔꯅꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯀꯔꯤꯒꯤ ꯀꯞꯂꯣꯏꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯖꯐꯝ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅꯕꯨ ꯃꯆꯥꯒꯤ ꯃꯔꯜ ꯀꯞꯅ ꯆꯥꯏ ꯃꯋꯥꯒꯤ ꯃꯔꯜ ꯅꯣꯛꯅ ꯆꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯁꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯂꯤ ꯇꯧꯒꯗꯕꯨ ꯅꯪ ꯑꯩ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅꯗꯤ ꯅꯣꯡꯗꯝꯕꯅ ꯇꯝꯃꯝꯗ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯉꯁꯤ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯀꯣ ꯄꯥꯈꯠꯂꯨꯅꯨꯗ ꯆꯪꯉꯣ ꯑꯩꯁꯨ ꯍꯛꯆꯥꯡꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛꯇ ꯐꯃꯨꯡꯗ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯠꯂꯛꯇꯨꯅ ꯂꯣꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯉꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯈꯤꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯦ ꯁꯤꯔꯒꯗꯧꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯁꯥꯡꯗꯕꯅꯤ ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯅꯪ ꯑꯩ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯍꯣꯌꯥꯈꯤꯗ꯭ꯔꯕꯅꯤꯗꯣ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯀꯌా ꯈꯣꯏꯔꯝꯗꯨꯅ ꯃꯤ ꯐꯥꯟꯕꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯀꯜꯂꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯍꯦꯟꯕ ꯁꯛꯇꯤ ꯀꯌా ꯄꯥꯝꯕꯗꯒꯤ ꯂꯥꯏ ꯁꯥꯟꯅꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄꯗ ꯃꯇꯥꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯏꯉꯛ ꯉꯛꯏ ꯑꯣ ꯑꯩꯗꯤ ꯐꯅ ꯁꯥꯡꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔ ꯃꯥꯜꯂꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯒꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯂꯥꯡꯒꯣꯟꯗꯗꯤ ꯑꯩꯒꯤ ꯏꯃꯧꯁꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯕꯣꯛ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯅ ꯕꯥꯖꯤ ꯀꯩꯗꯧꯕꯤꯔꯕꯒꯦ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯅꯪꯅ ꯍꯩꯇ ꯋꯥꯏ ꯇꯩꯕꯗꯨ ꯎꯕꯗ ꯑꯗꯨꯛ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏꯅ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯋꯥꯏ ꯇꯩꯔꯛꯄꯁꯤ ꯅꯣꯡꯃꯇ ꯃꯨꯟꯅ ꯌꯦꯡꯗꯕ ꯏꯀꯨꯕꯣꯛꯅꯤ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯅ ꯋꯥꯏ ꯇꯩꯕ ꯍꯩꯇꯦ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ
ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯤ ꯍꯟꯗꯛ ꯃꯔꯛꯇ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯕꯨ ꯌꯦꯡꯂꯒ ꯅꯣꯛꯏ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯏ ꯇꯩꯕꯗꯣ ꯑꯁꯨꯃꯛ ꯂꯣꯏꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯀꯩꯗꯧꯕꯤꯔꯕꯒꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯀꯗꯥꯏ ꯌꯧꯅ ꯃꯥꯏꯕ ꯊꯤꯕ ꯆꯠꯄꯤꯔꯨꯔꯒꯦꯕ ꯑꯗꯨꯝꯅ ꯊꯥꯗꯣꯏꯅ ꯍꯪꯂꯤꯕ ꯑꯗꯨꯗ ꯄꯣꯏꯔꯩꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯊꯥꯗꯣꯏꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯑꯉꯥꯡ ꯑꯍꯨꯝꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯏꯆꯥꯁꯤꯡꯕꯨꯗꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯒꯅꯤꯌꯦ ꯑꯩꯕꯨ ꯑꯃꯥꯏꯕꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯝꯕ ꯇꯝꯂꯁꯤꯒꯦ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯥꯏꯅꯦꯒ ꯍꯥꯏꯔꯛꯄ꯭ꯔꯕ ꯃꯗꯨꯃꯛꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯅ ꯂꯥꯏ ꯀꯔꯝꯅ ꯂꯥꯏꯗꯨꯁꯨ ꯑꯆꯝꯕ ꯂꯥꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯁꯥꯏꯗꯨꯅ ꯆꯥꯕ ꯉꯝꯕ ꯂꯥꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤꯕꯅꯤꯅꯦ ꯀꯔꯤꯅꯣꯗ ꯀꯔꯤ ꯃꯥꯏꯕꯅꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ ꯊꯥꯗꯣꯏ ꯇꯞꯊꯧꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯊꯥꯖꯗꯗꯨꯅ ꯑꯩꯁꯨ ꯑꯃꯥꯏꯕ ꯐꯅ ꯌꯥꯝꯅ ꯌꯦꯡꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯆꯤꯡꯈꯨꯝ ꯃꯥꯟꯅꯩ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯊꯋꯥꯏꯁꯤ ꯂꯧꯒꯗꯧꯔꯤ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯃꯊꯪꯗꯅ ꯅꯪ ꯃꯗꯨꯒꯤ ꯃꯊꯪꯗꯅ ꯑꯩ ꯂꯣꯏꯁꯤꯜꯂꯛꯄꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯏꯀꯨꯕꯣꯛꯅ ꯈꯪꯕ ꯃꯥꯜꯂꯤ ꯉꯁꯥꯏ ꯑꯩꯅ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯊꯪ ꯃꯊꯪ ꯊꯪꯊꯔꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯆꯪꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯥꯕꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯍꯥꯠꯂꯒ ꯄꯦꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯤ ꯍꯞꯇꯥ ꯑꯃ ꯐꯥꯕꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯁꯨ ꯏꯆꯥ ꯑꯍꯨꯝ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯗꯤ ꯁꯤꯕ ꯌꯥꯔꯣꯏꯀꯣ ꯊꯥꯗꯣꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯍꯥꯏꯅꯔꯒꯨꯝꯁꯤꯁꯦ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯄꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤ ꯊꯥꯗꯣꯏ ꯃꯆꯥ ꯑꯍꯨꯝ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯄꯔꯞ ꯆꯪꯂꯛꯂꯒ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯗ ꯌꯦꯡꯖꯩ ꯃꯆꯥ ꯑꯍꯨꯝ ꯑꯗꯣ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯔꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯀꯥꯏꯅꯒꯗ꯭ꯔꯥ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯃꯤꯄꯥꯏꯖꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯊꯥꯗꯣꯏ ꯃꯃꯤꯠꯇꯣ ꯎꯏꯁꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯀꯩꯗꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯆꯥ ꯑꯍꯨꯝ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯈꯤ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯗꯤ ꯀꯤꯕꯅ ꯃꯁꯥ ꯑꯗꯣ ꯂꯣꯏꯔꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯄꯣꯏꯔꯩꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯈꯤꯛ ꯅꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯗꯣ ꯊꯥꯗꯣꯏꯅ ꯇꯥꯔꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯗꯤ ꯃꯁꯥ ꯑꯗꯣ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯑꯗꯨꯝꯅ ꯃꯁꯥ ꯅꯤꯛꯇꯨꯅ ꯀꯣꯜꯂꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯊꯥꯗꯣꯏ ꯀꯩꯗꯧꯔꯦ ꯑꯁ ꯅꯁꯥꯁꯤ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯆꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯐꯃꯨꯡꯂꯣꯝꯗ ꯆꯤꯡꯂꯛꯄꯗꯗꯤ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯆꯠꯈꯤꯅꯣ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯑꯆꯝꯕ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇꯦ ꯀꯔꯤꯅꯣꯃ ꯇꯧꯏ ꯑꯩꯅ ꯆꯤꯡꯅꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤ ꯅꯣꯡꯃ ꯑꯩꯅ ꯃꯈꯣꯡꯒ ꯂꯩꯕꯥꯛ ꯄꯛꯑꯝꯃꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯁꯨ ꯋꯥꯈꯜ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯨꯝꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯇꯕ ꯌꯥꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯂꯣꯏꯅꯕꯤ ꯁꯈꯤꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯒꯨꯔꯨꯡ ꯆꯦꯟꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯁꯈꯤꯒꯤ ꯀꯥꯗ ꯆꯪꯁꯤꯟꯒꯤ ꯍꯦꯛ ꯇꯧꯕꯗ ꯁꯈꯤꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯁꯨ ꯑꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯃꯥꯏꯕ ꯑꯃꯅ ꯈꯪꯈꯤꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯂꯥꯡ ꯊꯥꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯁꯈꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯒ
ꯃꯈꯧꯔꯤ ꯆꯔꯝꯕꯗꯣ ꯂꯥꯛꯍꯜꯂꯛꯏ ꯑꯗꯨꯝꯅ ꯂꯥꯛꯁꯤꯜꯂꯛꯄꯗꯨꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯈꯣꯡ ꯐꯔꯪ ꯐꯔꯪ ꯀꯥꯎꯗꯨꯅ ꯆꯣꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯆꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯌꯦꯡꯕꯗꯗꯤ ꯂꯥꯏꯃꯨ ꯑꯃꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯕु ꯃꯈꯧꯔꯤ ꯆꯞꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯇꯧꯔꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯇꯧꯍꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯐꯔꯪ ꯐꯔꯪ ꯆꯣꯡꯕ ꯌꯥꯕ ꯆꯣꯡꯂꯨꯕꯒꯤ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯃꯦꯠꯈꯥꯏꯔꯕ ꯃꯇꯨꯡ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯂꯤ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯞ ꯂꯥꯎꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯨꯝꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯤꯞꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗ ꯐꯟ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯍꯤꯞꯈꯤꯕ ꯑꯗꯨꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯥꯗꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯍꯤꯞꯄ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯃꯦꯠꯈꯥꯏꯔꯛꯏ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯔꯪ ꯐꯔꯪ ꯀꯥꯎꯔꯤꯕꯗꯣ ꯊꯥꯗꯣꯏ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯄꯣꯏꯔꯩꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯃꯨꯁꯤꯟ ꯃꯨꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏꯗꯤ ꯀꯤꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯈꯤ ꯑꯗꯨꯝꯅ ꯊꯥꯗꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯁꯈꯤ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯅꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯤ ꯑꯗꯨꯒ ꯊꯥꯗꯣꯏꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯁꯈꯤꯗ ꯇꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯈꯤꯁꯨ ꯀꯞꯂꯛꯂꯤ ꯁꯈꯤꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯊꯥꯗꯣꯏ ꯄꯣꯏꯔꯩ ꯑꯃꯗꯤ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯤꯕ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯕꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯐꯪꯖꯒꯗꯕ ꯃꯆꯥ ꯑꯁꯤ ꯁꯣꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯄꯥꯕꯨ ꯅꯨꯡꯁꯤꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯈꯤꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤꯅ ꯃꯁꯨ ꯑꯍꯨꯝꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯔꯤ ꯑꯗꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯎꯅꯕ ꯑꯃꯗꯤ ꯀꯞꯅꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯣꯡ ꯍꯥꯡꯅꯅꯕ ꯊꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯥꯎ ꯇꯝꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯌꯥꯝꯅ ꯉꯛꯅꯈꯤ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯏꯇꯦꯛ ꯇꯦꯛꯅ ꯂꯩꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯑꯍꯤꯡ ꯑꯃꯗ ꯄꯨꯂꯞ ꯁꯤꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕꯗꯤ ꯁꯤꯈ꯭ꯔꯦ ꯀꯔꯤ ꯇꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯀꯌా ꯑꯃ ꯄꯤꯔꯛꯄ ꯑꯃꯗꯤ ꯑꯍꯤꯡꯗ ꯑꯉꯥꯡ ꯀꯞꯄꯅꯆꯤꯡꯕ ꯃꯈꯣꯜ ꯀꯌా ꯑꯃ ꯇꯥꯔꯛꯈꯤ ꯇꯥꯔꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ ꯃꯁꯤꯗꯒꯤ ꯍꯞꯇꯥ ꯑꯃ ꯐꯥꯔꯛꯄꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯁꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯅ ꯍꯦꯛ ꯁꯤꯈꯤꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯉꯥꯡꯅꯔꯝꯕ ꯑꯗꯨꯁꯨ ꯍꯦꯟꯅ ꯍꯦꯟꯀꯠꯂꯛꯈꯤ ꯃꯁꯨ ꯑꯍꯨꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯊꯋꯥꯏꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯊꯋꯥꯏ ꯆꯥꯕ ꯑꯉꯥꯡꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥꯔꯤꯅꯈꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯅꯕꯗꯁꯨ ꯌꯥꯝꯅ ꯀꯤꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯅꯨꯄꯤ ꯁꯈꯤꯁꯨ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯐꯪꯖꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯇꯥꯏꯕꯪ ꯃꯤꯒꯨꯝꯅ ꯇꯥꯏꯕꯪ ꯂꯣꯆꯠ ꯆꯠꯂꯤ ꯃꯗꯨꯗ ꯁꯈꯤꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯃꯁꯛ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟꯕ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯊꯣꯟꯕꯤꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯇꯦꯂꯥꯟ ꯄꯥꯏꯕꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯝꯂꯒꯗꯕ ꯃꯤ ꯄꯨꯝꯅꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯁꯤꯔꯝꯂꯒꯗꯕ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ